ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯊꯥꯔꯤꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯃꯩꯔꯥ ꯀꯠꯂꯤ ꯃꯦꯡꯀ꯭ꯔꯨꯞꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅꯕꯒꯤ ꯄꯥꯎꯖꯦꯜ ꯆꯦꯟꯕꯒꯨꯝꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈꯠꯂꯤ ꯃꯩꯈꯨꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯍꯥꯏꯔꯛꯏ ꯃꯦꯡꯀ꯭ꯔꯨꯞꯇꯨꯕꯨ ꯀꯌꯥꯝ ꯍꯥꯞꯆꯤꯜꯂꯤꯅꯣ ꯃꯅꯝꯗꯨꯅ ꯇꯨꯝꯐꯝ ꯈꯪꯗꯦꯀꯣ ꯏꯃꯥ ꯌꯥꯝꯅ ꯀꯩꯁꯨ ꯍꯥꯞꯄ ꯅꯠꯇꯦ ꯌꯥꯔꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯠ ꯅꯁꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯂꯨꯔꯣ ꯍꯣꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯅꯤ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯥꯒꯠꯂꯝ ꯅꯁꯦꯗꯅꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅ ꯏꯃꯥ ꯍꯪꯂꯛꯈꯤꯒꯦ ꯆꯠꯂꯨ ꯃꯤ ꯊꯕꯛ ꯆꯠꯄ ꯅꯪꯉꯣꯏꯀꯣ ꯊꯨꯅ ꯊꯣꯡꯂꯨꯔꯣ ꯊꯥꯔꯤꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯣꯏꯖꯤꯡꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣꯅꯦ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ ꯍꯧꯒꯠꯂꯣ 이마, ꯉꯜ ꯁꯤꯕꯨ ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯒꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯂꯣ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯦ ꯀꯔꯤ ꯆꯥꯅꯤꯡꯂꯤꯅꯣ ꯍꯥꯏꯔꯣ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯁꯦ ꯌꯦꯔꯨꯝ ꯑꯃ ꯉꯧꯔꯒ ꯑꯩꯅ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨꯗꯨꯃ ꯁꯤꯡꯖꯨ ꯇꯧꯔꯒ ꯍꯥꯎꯅ ꯆꯥꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯤꯗ ꯍꯥꯏꯔꯨꯔꯒꯦꯀꯣ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯅꯪꯁꯨ 이싱 ꯑꯁꯥꯕꯗꯒꯅꯦ ꯂꯨꯝꯍꯜꯂꯝꯃꯒꯦ ꯏꯔꯨꯖꯅꯕ ꯍꯣꯏ 이마 ꯅꯨꯡꯁꯤꯕꯤ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯗꯨ ꯆꯪꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯇꯣꯝꯕꯤ ꯅꯆꯦꯒꯤ 이싱 ꯑꯁꯥꯕ ꯈꯔ ꯊꯥꯒꯠꯂꯣ ꯏꯟꯁꯥꯡꯗꯣ 이마 ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯨꯒꯦ ꯑꯗꯨꯒ ꯂꯩꯔꯛꯂꯒꯦ ꯅꯆꯦꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯐꯖꯅ ꯁꯤꯡꯖꯨ ꯇꯧꯀꯣ ꯍꯥꯎꯇ꯭ꯔꯗꯤ ꯅꯆꯦꯅ ꯑꯃꯨꯛ ꯉꯥꯡꯅꯤꯀꯣ 이마 ꯊꯣꯛꯑꯦ ꯆꯥꯛ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯂꯝꯃꯁꯨ ꯐꯗꯧꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯨꯅ ꯁꯪꯒꯣꯏꯗ ꯃꯩ ꯍꯧꯒꯠꯂꯤ ꯖꯥꯠꯂꯥ ꯊꯥꯔꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯃꯩ ꯇꯦꯛꯂꯒ ꯂꯩꯕꯗꯨꯗ ꯈꯣꯡꯍꯥꯝꯕꯨꯅ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯏ ꯏꯁꯤꯡ ꯂꯨꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯩꯇꯥꯟꯒꯁꯦ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯔꯦ ꯀꯔꯥꯏ ꯁ꯭ꯋꯥꯏꯗ ꯌꯥꯏꯁꯤꯟꯕꯤꯔꯒꯦ ꯌꯥꯏꯗ꯭ꯔꯁꯨ ꯌꯣꯠꯁꯕꯤꯁꯤ ꯇꯧꯔꯒ ꯊꯥꯡꯒꯠꯂꯣ ꯏꯆꯦ ꯏꯔꯨꯖꯅꯕꯅꯤ ꯃꯥ ꯍꯧꯒꯠꯂꯛꯄꯗ ꯏꯁꯤꯡ ꯁꯥꯗ꯭ꯔꯗꯤ ꯏꯁꯧ ꯑꯃ ꯂꯥꯡꯉꯛꯀꯅꯤ ꯅꯆꯦꯒꯤꯅꯦ ꯍꯥꯏꯕ ꯊꯥꯡꯒꯠꯂꯧꯁꯤ ꯁꯤꯗ ꯅꯃꯥꯗꯨꯅ ꯀꯗꯥꯏꯗꯅꯣ ꯊꯣꯛꯈ꯭ꯔꯤꯕꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯅꯤ ꯍꯥꯏꯕꯅꯤ ꯕꯥꯕꯥ ꯑꯩ ꯆꯥꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯩꯗꯣ ꯀꯟꯅ ꯑꯗꯨꯝ ꯊꯥꯔꯒ ꯏꯁꯤꯡꯁꯦ ꯊꯨꯅ ꯁꯥꯍꯜꯂꯨꯀꯣ ꯄꯥꯕ ꯍꯣꯏ ꯁꯥꯍꯟꯒꯦ ꯀꯩꯗꯧꯔꯒꯦ ꯁꯣꯝꯗ ꯃꯃꯥꯗꯨ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯄꯣꯠ ꯂꯩꯕ ꯂꯥꯛꯏ ꯃꯧ ꯑꯃꯅ ꯀꯧꯔꯛꯂꯒ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯩꯃꯥ ꯏꯆꯦ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯍꯣꯏ ꯏꯆꯥꯅꯨꯄꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟꯋꯥꯏ ꯃꯃꯥ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯃꯗꯤ ꯃꯤ ꯑꯣꯏꯔꯦ ꯊꯥꯔꯤꯛꯇꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯆꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯌꯨꯝꯗ ꯂꯩ ꯃꯥꯅ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯆꯦꯗꯧꯅ ꯂꯥꯏꯔꯤꯛ ꯂꯩꯁꯨꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯨ ꯇꯧꯗꯦ ꯏꯊꯛ ꯏꯔꯥꯡ ꯑꯃꯗ ꯇꯥꯎꯔꯒ ꯂꯩ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯏꯆꯥꯅꯨꯄꯤ ꯑꯍꯜꯅ ꯏꯐ ꯐꯩꯀꯣ ꯃꯁꯛꯁꯨ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯗꯣ ꯑꯩ ꯍꯜꯂꯝꯂꯒꯦꯀꯣ ꯏꯆꯥ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯏꯟꯁꯥꯡꯁꯦ ꯊꯣꯡꯂꯨꯗꯣꯏꯅꯤ ꯆꯠꯂꯤ ꯃꯧ ꯑꯃꯅ ꯃꯁꯤꯅꯅꯦ ꯑꯃ ꯇꯧꯔꯦ ꯃꯆꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯅꯠꯇꯦ ꯊꯕꯛ ꯇꯧꯔꯤꯕ ꯃꯆꯥꯁꯦ ꯃꯥꯒꯤ ꯈꯛꯂ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯀꯩ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯣꯏꯅꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯌꯥꯕꯁꯦ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯗꯤ ꯃꯆꯥꯒꯤ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯑꯇꯩꯗꯨꯅ ꯑꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯕ ꯃꯤꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯩꯒꯗꯧ ꯄꯣꯠ ꯈꯔ ꯂꯩꯅꯔꯒꯅꯦ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯁꯤ ꯀꯩ ꯀꯥꯟꯗꯕꯗ ꯃꯧꯁꯤꯡꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯃꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯍꯅꯨꯕꯤꯗꯨꯅ ꯁꯣꯜꯂꯤ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯅꯈꯣꯏꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯊꯣꯡꯂꯣꯏꯗ꯭ꯔꯣ ꯑꯗꯨꯋꯥꯏꯗꯨꯗ ꯃꯤ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯤꯗꯣ ꯂꯩꯒꯗꯕ ꯏꯟꯁꯥꯡꯁꯤ ꯂꯩꯔꯒ ꯀꯣꯛ ꯆꯠꯈꯣ ꯑꯌꯨꯛꯁꯤꯗ ꯃꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯣ ꯅꯥꯀꯣꯡꯁꯦ ꯌꯩꯁꯜꯂꯤꯅꯦ ꯃꯧ ꯑꯃꯅ ꯆꯠꯂꯧꯔꯁꯤ ꯂꯥꯎ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯏꯁꯧ ꯂꯥꯡꯉꯤ
ꯅꯣꯏ ꯏꯟꯁꯥꯡ ꯂꯩꯕ ꯂꯣꯏꯅꯔꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ꯫ ꯂꯣꯏꯔꯦ ꯂꯥꯎ ꯆꯠꯂꯁꯤ꯫ ꯁꯣꯝꯗ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯄꯤꯁꯤꯜꯂꯝꯂꯒ ꯁꯪꯒꯣꯏꯗ ꯃꯩ ꯇꯤꯛꯄ ꯆꯪꯂꯛꯏ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤ ꯑꯍꯜꯗꯤ ꯂꯣꯏꯁꯤꯜꯍꯧꯔꯕ꯭ꯔꯣ? ꯂꯣꯏꯁꯤꯜꯍꯧꯔꯦ꯫ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗ ꯀꯔꯤꯅꯣ ꯀꯨꯝꯍꯩ ꯑꯃ ꯂꯩꯌꯦꯌꯦ, ꯑꯗꯨꯒꯤ ꯀꯦꯍꯧꯔꯤ꯫ ꯏꯆꯥ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯤꯜꯂꯁꯨ ꯆꯠꯂꯨꯗꯅ꯫ ꯀꯔꯤꯅꯣ, ꯑꯩ ꯏꯔꯨꯒ ꯂꯨꯖꯗꯦ, ꯃꯥ ꯑꯗꯨꯝ ꯊꯣꯡꯖꯁꯅꯤ ꯀꯩꯅꯣ꯫ ꯊꯕꯛ ꯍꯥꯏꯔꯦ ꯆꯠꯇꯧ ꯅꯠꯇꯦ꯫ ꯑꯩꯅ ꯅꯍꯥꯟꯋꯥꯏꯗꯒꯤ ꯊꯣꯡꯗꯨꯅ ꯂꯥꯛꯏꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯠꯂꯣꯏ꯫ ꯅꯆꯥꯅꯨꯄꯤ ꯑꯍꯜꯅ ꯆꯥꯕꯒꯤ ꯀꯣꯟ ꯐꯦꯡꯂꯤ, ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯁꯨꯕꯤꯔꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯩ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯔꯤ ꯌꯥꯝ ꯉꯥꯡꯅꯩꯀꯣ꯫ ꯅꯆꯥ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯔꯤꯅ ꯋꯥꯏ ꯆꯥꯏꯔꯦꯅ ꯌꯥꯝ ꯍꯥꯏꯅꯩꯀꯣ꯫ ꯃꯤꯅꯁꯨ ꯅꯪꯁꯦ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯣꯏꯗ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ, ꯑꯩꯒꯤ ꯃꯥꯡꯗ ꯉꯥꯡꯂꯛꯄ ꯑꯣꯏꯌꯣ, ꯃꯁꯝꯗꯣ ꯁꯦꯠꯇꯅ ꯐꯣꯏꯗꯠꯀꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯍꯦ ꯃꯄꯥ, ꯅꯪꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯑꯩꯅ ꯋꯥꯔꯛꯄꯗ ꯂꯧꯗ꯭ꯔꯕ ꯂꯝ ꯌꯥꯝ ꯍꯦꯟꯕ ꯑꯉꯥꯡꯅꯤ ꯑꯁꯤ꯫ ꯑꯗꯨꯅ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯂꯣꯏꯖꯤꯡꯅ, ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯐꯖꯔꯕ꯭ꯔꯥ ꯏꯃꯥ? ꯐꯖꯔꯦ, ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯐꯅꯦꯛꯅꯒ ꯐꯖꯔꯤꯕ, ꯐꯤ ꯃꯆꯨꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ꯫ ꯂꯥꯛꯑꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯂꯣꯏꯖꯤꯡꯗꯨ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯥꯔꯗꯧꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯁꯤꯐꯥꯎ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧ ꯂꯩꯗꯣꯏꯅꯣ? ꯊꯤꯔꯝꯃꯨ, ꯆꯪꯉꯛꯑꯒꯦ꯫ ꯃꯄꯥ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯛ ꯃꯥꯒꯤ ꯆꯥꯛ ꯈꯥꯏꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯅꯕ ꯐꯝꯊꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯇꯣꯝꯕꯤ, ꯅꯪꯒꯤ ꯆꯥꯛ ꯃꯌꯥꯝꯁꯤꯗꯤ? ꯁꯤ ꯂꯣꯏꯅ ꯆꯥꯔꯗꯤ ꯅꯕꯨꯛꯇꯣ ꯀꯥꯏꯔꯅꯤꯅꯦ꯫ ꯅꯆꯦꯅ ꯁꯦꯜ ꯇꯥꯜꯂꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯊꯣꯛꯑꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯥꯒꯅꯨ꯫ ꯏꯃꯥꯅ ꯏꯕꯥꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯁꯤꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯗ ꯏꯃꯥꯒꯤ ꯆꯥꯛꯇꯣ ꯍꯣꯔꯦꯟ ꯑꯣꯛꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯥꯞꯅꯕꯅ ꯊꯤꯗꯣꯔꯛꯄꯅꯤ꯫ ꯅꯆꯤꯟ ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔꯕ꯫ ꯏꯁꯤꯡ ꯂꯤꯠꯇꯦꯗꯨꯅꯤ, ꯍꯥ? ꯅꯪꯒ ꯑꯩꯒꯗꯤ ꯀꯩꯗꯧꯕꯩ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯕ? ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯒꯅꯦ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦ꯫ ꯃꯃꯥ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯔꯣ꯫ ꯑꯉꯥꯡꯁꯤ ꯆꯥꯛ ꯆꯥꯕ ꯉꯝꯂꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯅꯪ ꯀꯩ ꯈꯪꯒꯦ? ꯑꯩꯅ ꯃꯄꯥ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯔꯜ ꯆꯥꯔꯤꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯀꯔꯤ, ꯅꯍꯥꯟꯋꯥꯏꯅ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦꯅ ꯍꯟꯅ ꯐꯥꯎ ꯌꯦꯡꯗꯦ? ꯑꯩꯅ ꯋꯥꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯅ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯃꯍꯩ ꯇꯝꯍꯜꯂꯛꯏꯕ, ꯈꯪꯉꯤꯗꯅ꯫ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯅ꯫ ꯊꯥꯔꯤꯛꯅ, ꯏꯃꯥ, ꯏꯆꯦꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯎꯠꯄꯤꯔꯗꯤ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯆꯦꯅ ꯍꯦꯛ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯗꯧꯅ ꯈꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯏꯁꯩ ꯇꯝꯕ ꯆꯠꯂꯦ, ꯑꯣꯏꯔꯣꯏ ꯈꯠꯂꯤ꯫ ꯏꯔꯥꯡ ꯇꯧꯏ ꯍꯥꯏꯔꯒ ꯊꯤꯡꯕꯤꯕ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯦ, ꯈꯔ ꯁꯣꯜꯂꯛꯄ ꯌꯥꯎꯕꯗ ꯑꯣꯏꯔꯣꯏꯅ ꯑꯃꯨꯛ ꯇꯣꯛꯍꯟꯕꯤꯕ꯫ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯇꯕ ꯅꯆꯥꯗꯧꯅ ꯑꯣꯠꯂꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯗꯣꯏꯅꯣ? ꯍꯩꯃ, ꯍꯔꯦ! ꯁꯤꯒꯤ ꯋꯥꯉꯥꯡꯁꯤꯕꯨ ꯑꯉꯥꯡꯒꯤ ꯋꯥꯉꯥꯡꯂ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯅ ꯏꯟꯁꯤꯟꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯂꯛꯀꯅꯨꯀꯣ, ꯉꯥꯡꯂꯛꯀꯅꯨ꯫ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯈꯠꯅꯔꯨꯕ ꯌꯥꯗꯕꯒꯤꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯀꯣ꯫ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄꯗ ꯃꯤ ꯄꯛꯂꯒ ꯉꯥꯡꯂꯛꯀꯅꯨ꯫ ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯏꯟꯁꯤꯜꯂꯛꯄ ꯂꯩꯇꯦ꯫ ꯏꯅꯦ ꯄꯤꯁꯛ ꯍꯣꯏꯗ ꯑꯩꯅ ꯍꯦꯛ ꯆꯠꯄꯗꯨꯗ ꯃꯣꯏꯅ ꯏꯟꯁꯤꯜꯂꯛꯄ ꯃꯥꯜꯂꯤꯗꯣ ꯀꯩꯁꯨ ꯏꯟꯁꯤꯟꯗꯦ꯫ ꯏꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯅꯤ ꯏꯅꯦ ꯄꯤꯁꯛꯅꯁꯨ ꯃꯈꯣꯏꯗ ꯆꯪꯂꯛꯀꯅꯣꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ꯫ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯍꯤꯟꯖꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠꯁꯤꯅꯅꯦ ꯃꯀꯣꯛꯁꯤ ꯍꯩꯖꯤꯟꯕꯨ꯫ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯕ ꯌꯥꯗ꯭ꯔꯥ, ꯍꯥ? ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤꯀꯣ, ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯌꯥꯔꯦ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯍꯧꯔꯣ꯫ ꯆꯥꯅꯤꯡꯉ ꯆꯥꯎ, ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯎꯅ꯫ ꯑꯩꯅ ꯊꯦꯝꯂꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯅꯤ ꯁꯤꯅꯤꯅꯦ꯫ ꯃꯃꯥ, ꯑꯣ ꯀꯔꯤꯅꯣ? ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯈꯨꯝꯂꯤꯕ ꯋꯥꯗꯣ ꯇꯥꯍꯧꯔꯦꯗꯅ꯫ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯑꯗꯨꯝ ꯈꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯇꯨꯗ ꯅꯈꯣꯡꯗꯨ ꯎꯔꯕꯅꯤꯅ ꯈꯪ ꯂꯩꯅꯤꯅꯦ꯫ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯖꯕ ꯉꯝꯗꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯉꯝꯅ ꯌꯨꯝ ꯑꯁꯤ ꯄꯥꯟꯕꯅ꯫ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩ꯫ ꯁꯣꯝꯗ ꯊꯥꯔꯤꯛ ꯀꯞꯂꯒ ꯌꯨꯝꯊꯪꯅꯕ ꯄꯤꯁꯛ ꯍꯣꯏꯗ ꯂꯥꯛꯏ꯫ ꯄꯤꯁꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯊꯥꯔꯤꯛ, ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯕꯣ?
ꯑꯩꯒꯤ ꯆꯥꯛꯇꯣ ꯌꯥꯝꯃꯜꯂꯤ ꯃꯇꯨꯡꯗꯤ ꯌꯥꯝ ꯆꯥꯒꯅꯣꯌꯦ ꯀꯩꯁꯨꯁꯨ ꯌꯥꯝꯗꯕꯗꯣ ꯄꯤꯁꯛꯅ ꯑꯉꯥꯡꯁꯤꯗꯅꯦ ꯆꯥꯔꯝꯗꯥꯏꯗꯨꯗ ꯍꯦꯛꯇ ꯉꯥꯡꯕꯤꯅꯦꯕ ꯅꯠꯇꯦ ꯅꯈꯣꯏ ꯅꯃꯥꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯨ ꯂꯥꯛꯑꯣ ꯁꯤꯗ ꯅꯆꯦ ꯁꯅꯥꯒ ꯄꯨꯟꯅꯅꯦ ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ ꯄꯣꯔꯣꯝ ꯑꯌꯥꯏꯕ ꯊꯣꯡꯕꯅꯦ ꯂꯥꯛꯑꯣꯅꯦ ꯑꯃꯨꯛ ꯃꯄꯤ ꯇꯥꯔꯒ ꯀꯞꯂꯒ ꯂꯩ ꯁꯅꯥꯅ ꯊꯥꯔꯦꯛ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯁꯥ ꯁꯣꯛꯀꯅꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯀꯩꯁꯨ ꯈꯛꯂꯝꯃꯣꯏ ꯁꯅꯥꯅ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯊꯥꯔꯤꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎ ꯇꯝꯐꯝ ꯑꯣꯏꯖꯔꯤꯕꯅꯤ ꯁꯅꯥ ꯑꯃꯗꯤ ꯃꯅꯦ ꯄꯤꯁꯛ ꯑꯁꯤ ꯄꯤꯁꯛꯅ ꯊꯥꯔꯤꯛꯄꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯣꯜꯂꯛꯄ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯅꯥꯎꯊꯤ ꯁꯥꯖꯕꯅꯤ ꯁꯅꯥꯅ ꯅꯣꯏ ꯏꯕꯥꯁꯦ ꯌꯥꯝꯅꯁꯨ ꯍꯦꯃꯜꯂꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ ꯇꯧꯔꯛꯏꯁꯦ ꯅꯣꯏ ꯄꯥꯕꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦꯅ ꯌꯨꯗ ꯊꯛꯂꯒ ꯊꯤꯅ ꯌꯥꯝ ꯉꯥꯡꯂꯝꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯅꯈꯣꯏ ꯏꯃꯥꯅ ꯂꯪꯊꯣꯛꯇꯅ ꯑꯗꯨꯝ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯅꯗ꯭ꯔꯦꯗꯅ ꯑꯩꯅ ꯌꯨꯝꯁꯦ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯗꯩꯕꯨ ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯨꯔꯒ ꯏꯆꯦꯒ ꯑꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯛꯀꯅꯤ ꯄꯤꯁꯛꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯣ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯊꯣꯛꯑꯣ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯅ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯃꯥ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯗꯨꯅꯅꯦ ꯑꯃꯨꯛ ꯂꯥꯛꯊꯕꯤꯔꯛꯑꯅꯤ ꯄ꯭ꯔꯞ ꯆꯥꯊꯣꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯗꯨꯅ ꯐꯝꯂꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯑꯣ ꯊꯥꯔꯤꯛ ꯍꯩ ꯊꯥꯔꯤꯛ ꯑꯁ ꯕꯦꯝꯃ ꯊꯥꯔꯤꯛ ꯆꯠ ꯅꯃꯥ ꯆꯦꯛꯂꯥ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜꯁꯤꯅ ꯈꯔ ꯐꯖꯔꯒ ꯂꯥꯎꯔꯛꯄ ꯑꯣꯏꯗꯤ ꯐꯩꯗꯣ ꯇꯥꯅꯤꯡꯗꯕꯅ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯆꯠꯂꯣ ꯍꯣꯏ ꯌꯦꯅꯈꯥꯁꯦ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯒꯦ ꯏꯆꯦ ꯁꯅꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯣ ꯊꯥꯔꯤꯛ ꯍꯩ ꯊꯥꯔꯤꯛ ꯑꯍꯥꯎ ꯇꯥꯔꯦ ꯏꯆꯦ ꯁꯅꯥ ꯍꯣꯏꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯌꯣ ꯅꯪ ꯑꯃ ꯆꯠꯇꯅ ꯂꯩꯌꯣ ꯆꯠꯂꯣ ꯀꯣꯜꯂꯨ ꯈꯥꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯁꯣ ꯌꯨꯝꯗ ꯍꯦꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯆꯠꯂꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯗꯦ ꯀꯥꯏꯅ ꯊꯕꯛ ꯇꯧꯍꯧꯔꯦ ꯀꯥꯏꯅꯗꯤꯅꯦ ꯈꯟꯒꯅꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯁꯨ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏ ꯇꯧꯔꯤꯗꯨꯅꯤ ꯇꯥꯅꯤꯡꯗꯕꯅ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯒꯗꯧꯒꯤ ꯑꯦ ꯃꯁꯤꯡꯁꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯤꯒꯤ ꯃꯁꯤꯡ ꯈꯨꯈꯨꯝꯁꯤꯗꯕꯨ ꯀꯅꯥ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯔꯤꯛꯀꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯟꯖꯩ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯐꯔꯦ ꯀꯩꯅꯣ ꯅꯣꯏꯗ ꯅꯨꯡꯁꯤꯕꯤꯌꯨꯁꯨ ꯍꯥꯏꯗꯦ ꯃꯃꯥꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠ ꯂꯩꯁꯤꯡꯈꯤ ꯃꯇꯝꯅꯤ ꯊꯥꯔꯤꯛ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯆꯥꯂꯥꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯆꯥꯂꯥꯝꯕꯅ ꯊꯥꯔꯤꯛꯄꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯌꯥꯖꯗꯦ ꯊꯥꯔꯤꯛ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯍꯣꯏ ꯇꯥ ꯆꯥꯂꯥꯝꯕꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯪꯅꯕ ꯈꯨꯜꯗ ꯏꯃꯥꯟꯅꯕ ꯃꯨꯅꯕ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯅꯊꯟꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩ ꯉꯥꯏꯕꯤꯌꯨꯔꯣ ꯂꯝꯄꯥꯛ ꯃꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤ ꯍꯣꯏ ꯌꯥꯏ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯕꯗꯣ ꯂꯝꯕꯤ ꯂꯥꯜꯂ ꯆꯠꯇꯧ ꯇꯜꯂꯤ ꯑꯩꯈꯣꯏꯅꯤ ꯁꯨꯔꯗꯤ ꯈꯔ ꯐꯩ ꯂꯥꯛꯑꯣ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯁꯧꯃꯨꯛ ꯂꯥꯡꯉꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯊꯥꯔꯤꯛ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦꯗ ꯌꯥꯒꯦ ꯈꯜꯂꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯏꯆꯦꯒꯅ ꯈꯪꯈ꯭ꯔꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯈꯨꯡꯉꯥꯡ ꯉꯥꯡꯕꯤꯔꯣꯏ ꯇꯥ ꯆꯥꯂꯥꯝꯕꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯌꯥꯅꯤꯡ ꯂꯩꯔꯗꯨꯕꯨ ꯀꯣꯛ ꯌꯥꯔꯦ ꯍꯥꯏꯔꯛꯄ ꯌꯥꯕꯗꯣ ꯑꯩ ꯀꯩꯁꯨ ꯇꯣꯏꯅ ꯎꯅꯁꯤ ꯍꯥꯏꯔꯣꯏ ꯑꯗꯣ ꯅꯣꯏ ꯊꯣꯡꯒꯥꯜꯗꯤ ꯐꯥꯎꯔꯒ ꯑꯗꯨꯝꯗꯤ ꯆꯠꯀꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯅꯪꯅꯗꯕꯨ ꯈꯪꯕꯤꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯥꯡꯂꯣꯏ ꯈꯪꯗꯕꯅꯤ ꯅꯣꯡꯃ ꯈꯪꯂꯛꯄꯗ ꯁꯣꯏꯗꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗ ꯉꯥꯡꯕ ꯑꯣꯏꯗꯤ ꯐꯩ ꯇꯥ ꯆꯥꯂꯥꯝꯕꯗ ꯉꯥꯡꯉꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯪꯉꯤꯗꯅ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯄꯥ ꯃꯌꯥꯝ ꯂꯛꯅꯔꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯕꯩꯅꯤ ꯑꯉꯥꯡꯗ ꯅꯨꯄꯥ ꯀꯅꯥꯁꯨ ꯂꯛꯅꯔꯣꯏ ꯅꯁꯛ ꯍꯥꯏꯔꯦ ꯈꯨꯐꯖ ꯆꯥꯗꯈꯩ ꯐꯖꯔꯦ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯖꯤꯟꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯅꯨ ꯄꯨꯈ꯭ꯔꯤꯁꯨ ꯌꯧꯔꯦ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯂꯛꯈꯤꯒꯦ ꯁꯤꯗ ꯉꯥꯏꯔꯝꯃꯨ ꯍꯣꯏ ꯉꯥꯏꯖꯒꯦ ꯌꯥꯅꯤ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯊꯥꯔꯤꯛꯇ ꯂꯛꯅꯔꯒ ꯃꯇꯨꯡꯗꯐꯥꯎ ꯇꯥꯅꯔꯛꯇ ꯑꯣꯏꯔꯝꯅꯤ ꯃꯃꯤꯠꯁꯤꯅ ꯁꯣꯝꯗ ꯐꯩꯉꯩ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯩꯆꯥꯎ ꯆꯪ ꯌꯥꯎꯔꯤꯁꯤ ꯎꯗꯈꯩ ꯃꯁꯤꯡꯁꯤ ꯂꯥꯛꯇꯅꯕ ꯃꯉꯛꯁꯤꯡꯁꯦ ꯂꯣꯏ ꯂꯩꯈꯥꯏꯔꯨꯗꯨꯅꯤ ꯀꯨꯡꯉꯁꯦ ꯑꯣ ꯀꯔꯤꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ
Pakhang kharana tungdi sum inare pakhang amana. Tarik ising sok buza loiro. Kaino kumdabi kita wiko yang pongi ko. Amana mi masadi masak fazabini na hangli waga sa. Amta kumdakai tumini saliko. Jalamana. Shiyo di eksok takunin kadorita. Hey, noibo ayar sutra. Mina kumdra kang di sumtaka sa hangi do kay igaidra. Pakhang amana. Kaino yamasala masu Tarik sa minari oire. Ikoi dinga sai kai bu urudi. Sawa di yamba. Tarik na suya bi da bududa ikoi laibak yingzegi tawbani. Natrai taw maya. Mani taw. Itaw na ba loisum. Aran mamta yawdi. Marakta lambe yawrasu mari yetlaga sumba sabi taw ni. Kaino noi haidu ba. Aigi misang sanglira natraga kanai misang lay akoi gidu ba. Tarik na. As kaino noi taisi ba. Hayeng kaidi sumaina aigi tungda inabirakan. Imana ukradi engona ngangani. Tachalamba lau jalasi. Jadkredi. Kaino aduga mana hairamiduna. Ikoini inabasi inarakano. Mama hingsa biman biduna uradi ngangani haiba. Aduga iyamba jalamba dasu jalasi lau na singlaga pukiba. Aduni aisu karino na khalaga lairisi. Maisi kainomdi yautro. Tachalamba sida yaningdabasu muksa yaningbasu muksa. Nupagi da moisa sana pungdongna sanagisini mana khalisi. Masaksiga khara fazayna inabibi wani. Mangak yam haigaladi. Tanabidra loire kaino. Khulsida masak fazabi miyam malay. Masi amasu laytusu adusu fazabani. Tarik nabudi henba. Nupi tanabasu oidrabani na inye tombidagi hidak khara lauraga ngawkhairusi lau. Matam mangalarisi. Ado chanabudo khara yam lausiko. Hidak to khabani na aidi chanabudo adu ina sageba. Hey, nangama punminabda nuwairoi Hidakdi thakdana chanamdo loi sadoga loire haikanda nathanda nayumhan kidoido loi khangmazani aduna nayumdi sangkro yaubiranoba akhoi marakta gamta makhoi masendo ngangang sathirami somna Tarik amadi salambado sumlakpana Tarik hoige thongal mapa yausilakle Tarik noi thongal yousile aisu jakrage ado kidorage nangnese nushi haibase ngasi khakha Nasina thokna yarina haidrasu ngaside khagi bare aisalagi kaino aisiba ngangba tada kai chengkrisi yang hoi chumi ta salamba sa nuside haibada yaroi imagi mong matawsida kizabagi tumina leisin mani hai karino thonga maya sida nathana leplaga laiduna aidi ising sobu sakhibadagi halaktrena yengba thoklaini nate karaidi irang toroga lairoino Kanano, nupa mo siyang Kristina. Kangde, mi lambi da sasaba sibu engoda mo hangjilay. Is, lambi sasaba kaina. Hey, ayna kontong mapasida lipaga layday siya kayang kuire kangabra. Ha? Somda kasiksang lubadagi tulak padani. Nangna sidina tanda liplaga layramito. Lambi da mi sarki sa ti haibase ay loy na kangbazat. Nupa siya nanga koy naribra. Ha? Ising sopo saraga nupa una masatli brahibani niya. Hari, thongal maya sipawa tilak halam liba. Kara layrabadi yumsi changhalaw dana. Ima, kaino ngang libaduba. Mari makong samda wangagda. Ay kanagasu nakiba layti. Hey, oidaba ngang no. Nang ngang libadubu kanana thazarin na ngangino. Ha? Nasakto, oktabagi nasak ama yawri. Yengindi sangkro. Kangni horendi nasilagdaga loy haidoki. Sangusak. Sangudi kong sangudana. Tarik matway nungaitana imungda sangkri. Masil manaw makoyanigi marakta mamani yengliba mityeng. Uliba minungsi amadi tamliba kenaba mayamsi Tarik wakari suhaidana duminatum laysin mani. Adobo ngasigi mahak kapli tamoy sok na kapli. Chakumda ising sanabo na do tamlaga magikada sangdo na kaplaga lay. Mamasu prabab sanglay. Hey! Kapsin na ba nakanaroy? Imumongol siya, huwag tasin na ba to? Horen, isang naitaba ko, ado siya. Horen niya, nasiyalaglaga, wahay nagadaba ni. Hagsisway na kapsin na nalayran. Wakra siya ramlaga, mamatutokri. Tarik, mapisa sa taytoklaga imong gitabag singdo, loisin bahokri. Mamsilakli, loisingsu, matakraga tabakhan minare. Itasing, adudi, ayamag sanghawrage ko, hayeng di, tabak lepkadaba numinina, singsu saba sa lusi. Matama na, hoy, yahi sa lusi. Ado, nang susanghawro. Aikoy sumu sa lukiki. Hayang muktheng narasi. Hoy, sangi. Ima! Ay hala eh!
Isa halaklabro lau lau Pirol ka to hongdoklar Nanaw nupidan niya Yerum hawalake ngawalake Isa saklama mani Hoy khara thuro Ay chaklama na loirabani Pabadi laybra Hidak thakpo mo thokrabo Thokte Chakhumdan niya may putik hawribani Hidak ka thaktre Thaki tawrasu Ay nangangba Nasanupi ahal na yadaba tabag tawgano haydana So Pirol hongdoklaga niya Chakhum sango Loising kada sangkri mamadu sakhum na sanglay Chak thong libi masanupi atombi duda Saurap na yeng lagay day Nasi lakre Yerum do kram tangaw bi Hoy Ado ima Insang siya Isina mo Janing dahirak tu izala Ima hanggi Nasi sang naglagkanda Sang bu sangi Yerum do Sasak ngawro ni nangwa Isa thoy biya Nangbu Karing sang saningi niya Nga sa si ima Nga sa ningi Ay din niya Asigi haibi indabi ngang siya Pisa ning din Ma pisa drasu ay sagi Baba Nga kralay birusu wo Yam theng musu oidri Kaithel masasu Thong hanglam kini Hoy Ipa thok lurage Mama Nangonda sel yauribro Nangonda di Amta yaudini Nangonda gilawro papa Ay sel panglay Adugi imada pisingi na putorokpani Si baba sel krasi lawro Hawgada bu makhalaw ko papa Khalagi Ipa zalukige ko Thong thak na basiyam saram Ima si Sel singse paisilo Sina ay pahawrage Tarik Nangi di Gari biyo hayno Tarik na kumgi tawbada Mama na sat kumlay Layranu Ngasay tasunya Tonggal sida Mawa unara layrami Yang ngangkraba ngang Kana unarami ba Tarik Kana no imana harisya Tupaga koirabra haisipo Hanglunu Kumaktrisi uredana Mara laybagi Nate Haujiktagi nupa koiraga Kaidawge hairino Sel paidaba Ngausinaba Jut chadaba nupa oiramni As Yarima Asumara su khangdana Sungangzalan Tarik Mathangdi Imana haibi iluko Angayam oiribani Nang haujik Itak irangda lupa yama matam nate Si Sel krasi pairo Nang nanya Laining pot ama layro Lausilo Ichia Ay kana su koideba Imana Siran turan kankibagi taurini Hey Nasino kungano Ay na uhurabaduda Masinsiya Amuk thiri ne masya Masaksigi yengo Irang sakta amusin mani Tarik wa makata da tumina lay Chakto yaisilaga Masena sanabi yerumdo ngawraga Masena pirai Ngayak layraga Mapasu Nga sa uma layraga Chakhumda sanglay Nga se Ipa sembirak lagi Mama Hinsang se Nang noyna Pasdaran thonglo dana Satumbi Tekedang dupiro Ipa nga semke Papa se Loisingna Ima karang ngakthoklaga thamse Nga se loina thongba yamali Tarik Nga thongna pusay semsilaw Kona mapiro Hoy che Nga do karama ngawrage Imana thongjarasani Mamana Masida mayung pankradi niya Pardaw ni Aisi Haydi kaygino khangdeba Masi ngang siya Nungsiyu yade Imana Ayasu yam tathiri siya Ayna kari lankrage Nate Ayna imada kari haikrage haibanida Kaishu laytabada Ayngona dum ngangisi kaygino Masya Masinsi yengo ni masya Kapok pupadang na prok Itapo isi yengo ba Masi mamay sida Kupaksin tadinge Hey Nang kangbra nang Ha Kumko dana Natsinyaw kumko Loising na Ima Kaino tawido ba Tarik isi yengisi Kaino haibanida Kaishu laytawa sida Angang siya hekta pubirisi Tiemlaga dum hainaba yaba sida Nangsu nanaw nabi singan bisiki misang sangi bakay do niya Ha Ay siya Masawarak pada patabi ba matahalagi kaliba niya ba Adoy wangang ta sunati ima Angang siya lamihali haidanabu Sumayag ta puba siya nungay di Tiemlaga hazana dum haisi Aduda yadraga na yadabagi tabag taroga loy Ay sakta aningtre Iche Pot singsi nang siya mauro Tarik puwagwalaga magigada sangkri Mamana Sanindraga toksa sa nukay no Masaksi uraga niya ay kway daw pangsaw Sauningi ba ay Yengone Tonggal maya sida Nupa unaraga layramnaga Kanana tumilay ba ngamdoy no Mawa sinaraga Wana mailay sa sunimasi Masi daw na layrik lay suhaydana Makok tong boy di paydo Masin kan ba irang tong dakakta ni Manahirisi Pizaroy nga gamta May saruka kaoy Mapa Nang sungasay di nga sini budo Loy jibro Loy Si samto Bima si Pazan samto Loy sing na Hoy papa Bima
nang sunya imana tawbudu saw nanaw nupise mi khara ngamdawri aina pumnamak khangbagini ne tawri mayamse yengo haujitagi nupa koiraga mana hayengwai tawduisi kaino nupa nena thabak tawbusu oiramoy hayengwai mathi lausage harine se haurine base hoise imana phani haibado adu taw ado insangdo thuna thong aisak lapni baba phungada mai haugatsi ingi ipa mai haugatke ko sangoidagi singra lauruge suk yamni ingbusibu karinu sibu tarik phamungda kaplaga leiri mama mapa mase khaidi jak toklaga tumba sangkhri loising manaw nupina kaplibadu nungaitribadu hangdana tumina nakanda hipthakri angakpani mama mahaki puksel sisu mabuk thoki masap hauba khenaba thamli asigumba mama oibisu leiram khidra masena tumthakhrabada tarik tapna haugalei aduga mamang thong adu hangdoktuna thongalamda thoklei khulgi thong asowuma leiriba room tuda mathanda lai turelgi singsu chauna maning tamna ororo seli ise yamna phattaba macha oiramal ima ingona tatana aise phattaba macha ne na haibado sidagidi aigi nakong sida tarar Hesor aibu nahakina nakta ingna chikne lehen biyu ko nahakna so aibu phattaba macha ne na chaibi ga doiro imai pana pamjaba luna tawjaba sega makoi do gaina lei jaura san imagi wahi kudingna aigi thamoi tenjai gumna yumlabada aina hinduna leirubagi karibu kanarone thoibana as tawjalamba ibani na hujik amai ba ko chaling ne toise lai ga muk thengna dana ba lei hai mo to ba si lei thunglan pham si da nupi ma lep laga lei ai dinga maroi as da nang sisu kiban tre kari no nupi se thong mathak da ka kha tri si mai se turel da song da dur mal hey ngai kho thoibana chen sing tre lai na ko boiram ni itaw chingki no ngai khoi bani itaw tarik thong mathak tu da ka khatlaga chongthagi tawbaga chalamana makhudu pairaga makhada singtharei thado aibu phagan thado pumnama ai sikhraga loina pharani thado tarik kaino nang toisibo nang mu ngawrabro thengla matam sida nathanta thoklaga nang sijagi toisibo kai nang mu ngawrabra haibani ta chalamba ai gaudi angawba minabu mathanta sijagi thorangatro ai gaudi thoibana wish lai nupi oiramtre isan thari karino nangna thongsida ka khatlaga ising chawkhraba turel sida chongthagi tawriduba nang musiroidraba masingang se mase masak ipa phajagai wakhal sam yaudri sibo kaiginu sibo nate thongsidagi to nandaraga takro ahing sida kana gan bidawri soidnai bema nang siba soiroi he chalamana thari lao yumda thinbiramake matung manaudi sumba pangdabigi wakhalse khanba yade ko haima kaino man leplaga leisibo lao nei pau thinbiramake ayumda changlaroi tado hoi chatbiro ayama lei haibagi thoina khanbidraba yumduda ai changlaro adudi kai satoiba turel sida songtharaga sidoiba ha yam siningbro na yam siningabraba chat songthar khamaroi ai songtharo haibani thoibana kaino taw mi angang sim kokre nangna khara themjin bigadra hairaga amu hena ngangbirisibo thari nangbu yumda changradi kaida sake haibano aikhoi leiringai dadi nang siba yarui nangna chatlu hairasu aikhoi chatlaroi adugi saru nayumda ne tingti isana pothaw lau thimbirake ta thoiba ai yumda changlar imana ngonda thina dum kangi karisu leitawa magisu isi yam thina machana taba dongna ngangi ayumda changlaroi thoibana itaw changlaroi noida pusingadra kamdawni phibam sida mathanda kamai thamlamgani nang tuk tawroi chalamana thari si kapano isu khangdadana khara ngangkre kaplano ado nakoi yumda thinbigi su yadrabani na aikhoi doina chalasi kai khalino
ꯅꯈꯣꯏꯗ ꯆꯠꯂꯗꯤ ꯏꯕꯥꯏꯅ ꯆꯦꯟꯕ ꯇꯥꯗꯣꯏꯔꯣ? ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯊꯣꯏꯕꯅ ꯍꯦ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯋꯥ ꯌꯥꯝ ꯀꯣꯊꯗ ꯂꯩꯔꯅꯨ ꯏꯇꯥꯎ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯣ ꯅꯣꯏꯗ ꯃꯈꯣꯏꯁꯤ ꯄꯥꯏꯌꯨꯅꯦ ꯀꯅꯥ ꯈꯪꯅꯤ ꯇꯨꯔꯦꯜꯁꯤꯗ ꯑꯃꯨꯛ ꯆꯣꯡꯊꯈ꯭ꯔꯗꯤ ꯊꯥꯔꯤꯛ ꯂꯥꯎ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯣꯟꯅ ꯀꯔꯤꯅꯣ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯂꯥꯎ ꯍꯥꯏꯔꯒ ꯀꯔꯤꯃꯨꯛ ꯈꯜꯂꯤꯅꯣ ꯁꯤꯕꯣ ꯀꯩꯁꯨꯝ ꯈꯟꯗꯦ ꯍꯣꯏ ꯆꯠꯂꯁꯤ ꯊꯣꯏꯕꯅ ꯋꯣꯏꯃ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯄꯅꯤꯅꯦ ꯏꯃꯥꯒ ꯂꯣꯏꯅ ꯁꯣꯔ ꯐꯨꯟꯒꯠꯂꯒꯅꯦ ꯁꯤꯔꯝꯕ ꯇꯥꯔꯦ ꯏꯇꯥꯎ ꯅꯣꯏꯅꯤ ꯊꯣꯛꯄ ꯆꯠꯂꯣ ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯇꯥꯔꯦ ꯆꯠꯂꯦꯍꯦ ꯊꯥꯔꯤꯛ ꯆꯂꯥꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯆꯂꯥꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯥꯅ ꯍꯩ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯅꯇꯥꯎ ꯊꯣꯏꯕꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯒ ꯅꯇꯨꯡꯗ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯃ ꯏꯟꯅꯔꯒ ꯄꯨꯔꯛꯏꯗꯨꯅ ꯃꯄꯥ ꯑꯁꯤꯕꯨ ꯏꯆꯥꯅꯨꯄꯥꯅꯒ ꯎꯗ꯭ꯔꯕ ꯖꯥꯠꯂꯣ ꯅꯠꯇꯦ ꯂꯥꯏ ꯐꯠꯇꯕꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯀꯥꯏꯗꯨꯔꯥꯏꯃꯤ ꯑꯁꯤꯕꯣ ꯏꯕꯨꯡꯉꯣ ꯁꯦ ꯏꯃꯥꯅ ꯈꯨꯠ ꯍꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯨꯠꯁꯥ ꯃꯁꯤꯡ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯣ ꯁꯦ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯂꯥꯏ ꯐꯠꯇꯕ ꯏꯟꯅꯔꯛꯂꯒ ꯈꯨꯠꯁꯥ ꯃꯁꯤꯡ ꯉꯩ ꯏꯊꯥꯎ ꯊꯣꯏꯕꯗꯣ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯍꯥ ꯀꯔꯤ ꯅꯨꯄꯤꯌꯦꯕ ꯑꯗꯨꯁꯨ ꯏꯆꯥꯒꯤ ꯃꯄꯥ ꯑꯩ ꯃꯩ ꯂꯧꯊꯣꯛꯎꯒꯦ ꯏꯆꯥꯁꯦ ꯉꯥꯎꯔꯛꯂꯕ ꯃꯥꯜꯂꯦ ꯂꯩꯔꯝꯃꯣ ꯑꯩ ꯃꯩ ꯂꯧꯔꯨꯒꯦ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯃꯥꯏ ꯍꯧꯅꯕꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯕꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕ ꯀꯥꯏꯗꯨꯔꯅꯦ ꯍꯥ ꯑꯧ ꯄꯥꯕ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯑꯁ ꯀꯩꯅꯣ ꯉꯥꯡꯁꯤꯕꯣ ꯊꯥꯔꯤꯛ ꯅꯪꯁꯨ ꯐꯤ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯣ ꯌꯥꯎꯗꯦꯅꯦ ꯅꯈꯨꯠ ꯑꯣꯏꯅ ꯈꯨꯝꯃꯨ ꯁꯤ ꯆꯠꯂꯨ ꯄꯥꯕꯗ ꯈꯣꯏꯔꯝꯃꯨ ꯊꯥꯔꯤꯛꯇꯨ ꯆꯂꯥꯝꯕꯅ ꯏꯟꯁꯤꯜꯂꯛꯂꯒ ꯄꯥꯕꯗ ꯈꯣꯏꯔꯝꯍꯜꯂꯤ ꯊꯥꯔꯤꯛ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯖꯩ ꯃꯄꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯥ ꯅꯪꯕꯨ ꯃꯩꯅ ꯅꯜꯂꯕ꯭ꯔꯣ ꯑꯩꯗꯤ ꯏꯃꯧꯅ ꯈꯣꯏꯔꯝꯃꯛꯑꯦꯅꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ ꯂꯥꯎ ꯂꯥꯎ ꯏꯃꯧꯁꯦ ꯈꯣꯏꯔꯝꯅꯕ ꯉꯥꯏꯗ ꯂꯩꯔꯦꯅꯦ ꯍꯥ ꯀꯔꯤꯌꯦꯕ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯗ꯭ꯔꯕꯣ ꯍꯩꯃꯥ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯅꯃꯛꯀꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯂꯦꯅꯦ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯁ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ 이붕아, 시부 까나이 마사노 ꯑꯁꯣꯝ ꯈꯨꯟꯊꯛꯂꯣꯝꯗꯒꯤꯅꯤ ꯊꯥꯔꯤꯛ ꯀꯧꯕꯅꯤ 이사디 이모 칸ꯕꯗ ꯑꯣꯟꯊꯣꯛ ꯂꯩꯈ꯭ꯔꯦꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯂꯁꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯩꯗꯣꯛꯄ ꯆꯠꯅꯕ ꯅꯣꯡꯉꯥꯜꯂꯛꯂꯦ ꯁꯣꯝꯗ ꯂꯣꯏꯁꯤꯡꯒꯤ ꯃꯃꯥꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯊꯥꯔꯤꯛ ꯂꯩꯔꯝꯗꯕꯒꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯃꯃꯥꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯂꯩꯔꯤ ꯅꯠꯇꯦ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯉꯥꯛꯁꯤ ꯌꯦꯡꯉꯨꯀꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯥꯗꯈꯩ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯂꯕ ꯌꯨꯝꯗꯒ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯏꯃꯥ ꯊꯣꯡꯒꯥꯜꯗꯒꯤ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯆꯪꯉꯩꯁꯦ ꯑꯩꯈꯣꯏ ꯊꯥꯔꯤꯛꯀꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯏꯖꯥꯠꯂꯣ ꯀꯔꯤ ꯑꯍꯜ ꯑꯍꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯐꯤꯗꯥꯒ ꯊꯥꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯇꯧꯒꯦ ꯑꯍꯜ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯏꯕꯦꯝꯃ ꯊꯥꯔꯤꯛꯀꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯣꯟꯗꯥꯁꯤꯗꯤ ꯀꯩꯅꯣꯅꯤ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡ ꯁꯣꯝꯗꯒꯤ ꯑꯍꯜꯁꯤꯒꯤ ꯏꯆꯥꯅꯨꯄꯥꯗ ꯆꯦꯜꯂꯛꯂꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯍꯟꯕꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗꯒꯅꯦ ꯊꯤꯟꯕꯤꯔꯛꯂꯅꯨ ꯅꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯃꯁꯤꯃꯁꯨ ꯇꯝꯕꯤꯌꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯈꯩ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯗꯤ ꯆꯠꯈ꯭ꯔꯕꯅꯤꯅꯅꯦ ꯃꯃꯥ ꯑꯩꯅꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯃꯛ ꯇꯝꯕꯤꯌꯨ 이베마 와이시디 기땅 통만드라 마빠 이부모기 와클나 까리 칼리바 까리노 마빠 너무 떠오르시바 아이나 하리와세 마빠기 시ong 하이락라바니 잣비그로 나코기 피다 타나바 피다 감들 레티 모라수 마싱수나 레티예 짠우 짠 아이 소이세 와이시레 다우 셀레시 마마 마학시 하우나 론쯧 컹더바 ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤꯔꯛꯇꯕ ꯑꯣꯏꯔꯝꯂꯅꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯒꯤ ꯐꯅꯦꯛꯅ ꯌꯣꯝꯂꯒ ꯂꯩꯕ ꯁꯣꯏꯗ ꯑꯣꯏꯔꯝꯂꯅꯤ ꯂꯥꯎ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯂꯥꯎꯅꯦ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤ ꯋꯥꯁꯤꯡꯗꯨꯕꯣ ꯃꯄꯥ ꯅꯪ ꯇꯥꯍꯧꯕ꯭ꯔꯥ
ꯍꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯤ ꯅꯨꯡꯉꯥꯏꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯈꯪꯉꯤꯗꯅ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯒꯦ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯒ ꯆꯥꯗꯣꯔꯤꯒꯦ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯃꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯉꯥꯡꯉꯗꯤ ꯃꯤꯅ ꯉꯥꯡꯉꯝꯃꯤꯗꯣ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯣ ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯐꯖꯅ ꯌꯨꯝꯁꯤꯗ ꯍꯣꯡꯂꯒ ꯆꯠꯍꯟꯅꯤꯡꯉꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ ꯆꯪꯈꯤꯅꯨ ꯂꯥꯎꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯂꯣꯏꯁꯤꯡꯅ ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯃꯤꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯣ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯈꯤꯕ ꯌꯥꯕꯁꯤ ꯀꯔꯤꯅ ꯈꯜꯂꯝꯗꯣꯏꯅꯣ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯉꯥꯡꯂꯤꯅꯦ ꯌꯦꯡꯉꯣꯏ ꯏꯆꯥꯒꯤꯗꯤꯅꯦ ꯏꯃꯥꯅ ꯆꯥꯎꯅ ꯍꯣꯡꯕꯤꯗꯣꯏꯅꯤ ꯁꯨꯃꯥꯡꯁꯤꯃꯛꯇꯗ ꯌꯦꯡꯉꯣ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯍꯥꯏꯕ ꯏꯟꯊꯈꯩ ꯆꯠꯈ꯭ꯔꯦꯗꯅ ꯑꯩꯅꯅꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯔꯣꯏꯗꯧꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯍꯌꯦꯡꯅꯦ ꯃꯊꯤ ꯆꯠꯈꯩ ꯋꯥꯗꯧꯔꯤꯅꯤ ꯑꯗꯨꯅꯅꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯅꯪꯒꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯏꯃꯥ ꯏꯔꯨꯒ ꯂꯨꯖꯊꯣꯛꯂꯒꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯂꯣꯏꯖꯤꯡ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯆꯂꯥꯝꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯊꯥꯔꯤꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯅꯦ ꯃꯀꯨ ꯑꯅꯤꯅꯁꯨ ꯊꯥꯔꯤꯛꯄꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯔꯤꯛ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯤ ꯆꯂꯥꯝꯕꯅ ꯊꯥꯔꯤꯛ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ ꯇꯥꯔꯦ ꯏꯪꯈꯣꯜꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯏꯟꯁꯥꯡꯒꯗꯣ ꯀꯣꯟ ꯍꯦꯛꯎꯁꯤ ꯐꯤꯗꯝꯇ ꯐꯝꯃꯣ ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏ ꯏꯆꯦ ꯂꯨꯏꯖꯤꯡꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯎꯕꯗ ꯃꯤꯅ ꯍꯥꯏꯅꯍꯧꯏ ꯅꯨꯄꯥꯗꯨꯁꯨ ꯂꯩꯕꯥꯛ ꯃꯌꯣꯜꯗꯒꯤꯅꯦ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯃꯤꯅꯗꯤ ꯐꯖꯅ ꯉꯥꯡꯅꯗꯦꯗ ꯃꯥꯏ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯃꯀꯩ ꯁꯦꯜ ꯄꯥꯏꯖꯔꯁꯨ ꯅꯨꯄꯥꯗꯣ ꯅꯤꯁꯥ ꯌꯥꯝ ꯆꯥꯏ ꯍꯥꯏꯗ ꯌꯥꯔꯤꯁꯤꯇꯣ ꯏꯃꯥꯅ ꯄꯥꯝꯖꯕ ꯂꯨꯅ ꯇꯧꯕꯤ ꯏꯆꯦꯅꯤ ꯃꯥꯏ ꯃꯥꯏꯊꯣꯛꯄ ꯂꯩꯖꯁꯅꯤ ꯏꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯖꯁꯅꯤ ꯏꯁ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯖꯗ꯭ꯔꯁꯨ ꯊꯕꯛ ꯁꯨꯕꯗꯤ ꯀꯜꯂꯦꯍꯦ ꯅꯤꯁꯥ ꯍꯥꯏꯔꯦ ꯆꯥꯕꯤꯗꯦ ꯅꯨꯄꯤꯗꯅꯕꯨ ꯈꯔ ꯉꯝꯖꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯕ ꯍꯥꯏꯃ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯄꯥꯕꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯁꯨ ꯄꯥꯕꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯁ ꯂꯧꯕꯨꯛꯇ ꯇꯧ ꯂꯩ ꯇꯜꯂꯦ ꯑꯩ ꯉꯥꯏꯍꯥꯛ ꯀꯦꯖꯒꯦ ꯇꯧꯕꯁꯦ ꯀꯩꯐꯥꯎ ꯈꯪꯗꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯣꯏꯇꯥꯔꯦꯛ ꯇꯥꯔꯦ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯩꯅꯗꯤ ꯌꯥꯝ ꯂꯩꯅꯤꯡꯉꯒꯅ ꯁꯦ ꯏꯟꯁꯥꯡꯁꯤ ꯌꯧꯔꯣ ꯑꯩꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯩ ꯆꯪꯈ꯭ꯔꯦꯅꯤ ꯍꯦꯛꯑꯣꯏ ꯏꯟꯁꯥꯡ ꯑꯝꯇ ꯑꯩꯗꯤ ꯍꯦꯛꯑꯣꯏꯀꯣ ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯃꯥꯅ ꯍꯦꯛꯉꯝꯃꯤꯁꯤꯕꯣ ꯍꯋꯥꯏ ꯃꯨꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯄꯠꯄꯠ ꯍꯦꯛꯇ ꯍꯦꯛꯑ ꯂꯣꯏꯔꯦ ꯊꯥꯔꯤꯛꯅ ꯑꯣ ꯇꯥꯕꯤꯕ꯭ꯔꯣ ꯂꯧꯕꯨꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯦ ꯀꯥꯟꯗꯦ ꯅꯨꯄꯤꯗꯁꯨ ꯀꯦꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯧꯕꯨꯛꯇꯨ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯂꯥꯝꯕꯗꯣ ꯏꯟꯁꯥꯡ ꯑꯍꯦꯛꯄꯗꯨ ꯄꯥꯏꯔꯒ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯏ ꯂꯧꯕꯨꯛ ꯆꯠꯅꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯊꯥꯔꯤꯛꯇ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯂꯣꯏꯖꯤꯡꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯤꯁꯥ ꯆꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯤꯁꯥꯅ ꯌꯣꯝꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯂꯣꯏꯖꯤꯡ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯃꯅꯦꯝꯕꯣꯛꯅ ꯅꯨꯄꯥ ꯁꯥꯏꯗꯠꯄꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯣꯠꯄꯤꯕ ꯍꯦꯟꯃꯟꯕꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯊꯤꯅ ꯇꯝꯂꯝꯂꯤꯕꯅꯣ ꯏꯄꯨꯔꯣꯏꯕꯁꯨ ꯅꯤꯁꯥꯅ ꯍꯥꯠꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯕꯨꯅ ꯏꯅꯦꯝꯅ ꯅꯨꯄꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯊꯤꯅ ꯇꯧꯕꯤꯕ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯦꯝꯃ ꯀꯞꯅꯗꯨꯁꯦ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗ ꯂꯩꯍꯟꯅꯤꯡꯂꯨꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕꯤ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯍꯧꯖꯤꯛ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯃꯅꯦ ꯃꯀꯨꯅꯁꯨ ꯂꯨꯅ ꯇꯧꯕꯤꯔꯤ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯗ ꯐꯥꯎꯕ ꯈꯦꯟꯅꯕ ꯊꯝꯂꯒ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯍꯧꯖꯤꯛ ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯒ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯊꯥꯔꯤꯛꯇꯣ ꯃꯁꯤ ꯑꯩꯗꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯁꯦ ꯏꯃꯥꯅ ꯐꯠꯇ ꯋꯥ ꯏꯟꯁꯤꯟꯗꯅ ꯅꯝꯗꯅ ꯄꯨꯛꯆꯦꯜ ꯄꯤꯍꯟꯈꯤꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯩꯅ ꯌꯨꯝꯁꯦ ꯂꯨꯍꯣꯡꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯡꯕꯤꯈꯤꯗ꯭ꯔꯦꯗꯅ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯒꯅꯤ ꯊꯥꯔꯤꯛꯄꯨ ꯂꯧꯈꯠꯄꯤꯔꯒ ꯃꯆꯦ ꯑꯩꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯒꯅꯤ
ꯃꯆꯦꯅ ꯂꯥꯏꯕꯛ ꯊꯤꯔꯕꯁꯨ ꯏꯅꯥꯎ ꯃꯍꯥꯛꯇꯤ ꯊꯤꯍꯟꯕ ꯄꯥꯝꯗꯦ ꯃꯁꯤꯗ ꯏꯃꯥ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯏꯊꯟꯗ ꯂꯩꯖꯔꯒꯦ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯧꯔꯛꯀꯅꯤ ꯏꯄꯥꯁꯨ ꯏꯆꯥꯅꯨꯄꯤꯒ ꯂꯩꯒꯅꯤ ꯃꯥꯅꯗ ꯉꯝꯅ ꯄꯥꯅꯤꯡꯕꯤꯅ ꯃꯥꯁꯤ ꯃꯊꯟꯇ ꯂꯩꯖꯁꯅꯨ ꯏꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯣ ꯃꯄꯥ ꯑꯩꯅ ꯁꯥꯅꯤ ꯑꯩꯁꯨ ꯏꯊꯟꯇ ꯀꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯂꯧꯈꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯜ ꯇꯥꯜꯂꯗꯧꯅꯤ ꯍꯣꯏ ꯄꯥꯕ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯊꯥꯔꯤꯛꯇ ꯄꯥꯎ ꯍꯥꯏꯕꯤꯈ꯭ꯔꯁꯤ ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯃꯍꯥꯛꯇꯤ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯔꯤꯛꯄꯨ ꯂꯧꯈꯠꯄꯤꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯀꯞꯃꯤꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯇꯧꯏ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯄꯣꯛꯄ ꯃꯆꯥꯗ ꯈꯦꯟꯅꯕ ꯊꯝꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥ ꯃꯍꯥꯛꯇꯤ ꯊꯥꯔꯤꯛꯀꯤ ꯂꯧꯈꯠꯄ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯃꯄꯥꯅ ꯌꯥꯎꯍꯜꯂꯝꯗꯦ ꯊꯥꯔꯤꯛꯅꯁꯨ ꯃꯃꯥ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈꯤꯕꯅ ꯍꯪꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯃꯃꯥꯕꯨ ꯎꯔꯕꯗꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯃꯥ ꯃꯍꯥꯛꯁꯨ ꯂꯣꯠꯂꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯗꯅꯕ ꯍꯥꯏꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯤ